Ngasinumida waram phongkiba tungan Manipuri si phongsingi maroibi pausing myamna thamsigi ahanmada Kangleipakki Maira News tagi lokhosaraga BJP na postagi mamal ka hena wangkhalakliba pubo thangma ngamloidaba mongna GST lauduna miyam wohaliba Congress na sapsana thenagani ke Megasandra BJP na Bharat ki lengak sasan pairak parigi postagi mamal atiapak na wangkhalakliba madi goods and service tax GST pubo thangma ngamloidaba mongna miyam kham thengna wohalaklibasi Congress Party na khongpham sin leptuna thengnagani haina Manipur Pradesh Congress Committee ki President ke Megasandra na phongdokre wafam si India na ningtamba sahi humdraga mga surakpaga mari lainana azadi ka Gaurav Yatra manungsana Zarayat Karo Kurbani haiba thimda pangthokpa khongsat amada MLA ke Megasandra na phongdokibani All India Congress Committee ki miyang makhad Manipur Pradesh Congress Committee na sinduna moirang da leiba INA Memorial Complex da leiba Netaji Subhash Chandra Bose ki mitamda hailai katlaba tungda MPCC ki President MLA ke Megasandra na hai thoramasi lamdamasi ki damakta khongpham sena lepki bai khogi ipai pusing ma de barat ning tamnaba hotnabada achabu thodang loramba thobusingi maphamda ikai khumnabu utpoina pangthokpani BJP na posagi mamal kham thengna wahanduna lamdam sigi miyang wahaliba sigi matang na su Congress na sapsana lepkani loinana leibak ye phanabagi dama hanba leitana lepkani haina su magna phongdoki ngasigi khongsat adugi mangoinana hanagi Minister Okram Iwobina hai India gi ningtamba phangnaba honabada laukiba thodang thawaina pontha pikraba thaubusingi maphamda ikai khumnabu utpa haibisi tawdaba yadraba Congress Party ki sana kangloni maramaduna Athauba Netaji Subhash Chandra Bose ki maphamda laisu katuna ikai khumnabu utlaba matung azadi ka Gaurav Yatra gi manungsana Zarayat Karo Kurbani haiba thimda khongsat asi satpani haina su hanagi Chief Minister Ibo bina phongtoki ngasigi tharomadugi saruk ama oina moirangi kanglad laisu katlaba matungda Neta Subhash Chandra Bose ki mitamda laisu katuna ikai khumnabu utlaba matung zati gi isai sakhi loinana INA Memorial Complex ki gate gi hauraga Oinam Bazar Phawa CLP leader madi Congress Party ki President Lusingduna miyam geba khongsat ama sakhi khongsat aduna Moirang Kendra gi hanagi MLA P Sarachandra MPCC ki thomising Moirang Kendra Block Congress Committee ki thomising su saruk yakhi haidi Makasa tharak poina to papamana phurup ama ani gi sentiment yenglaga leibak ngakpi ganu lengana rules of law lei yade haibadu khanganba sumi CCSK lamdamasibu ngakliba lengana lamdamasida laiminariba phurup singi yakai yenglaga thabak tawbibigi muhta lamdamasigi apun masaktam singnarak mong ngang masakpamadi tawthurakpa thabak khudima sapsana thingadabani madunatana phurup ama anigi sentiment yenglaga leibak ngakpiu lamdamasida rule of law takadabani yadi haiba utkadabani Manglam satta nauksa honkibaduna tawrakhiba thawongsinga sinpha pukibaduna amuk hana tawksilakpaduna aikhoi khudimak tension laina hinghalle haina Committee of Civil Society Kangleipak CCSK na press thadorakpa sirolaman hairi sirolasina hai lamdamasida hawkiba matam khara sida oirakliba phibamase angakpa mongna mamangaida manaba mong ama oirakli Lamgi waho gelhomigi waho lengaklongi waho amadi khunai sida sathina saithing piriba wathoksing punama sigi mathakta kanglup kharana amuk leba si makuta paisinbagum pangtawda tarapa authority oisilakpa kayana kangkhong sairaba magum hele masina masabu miyamgi thabak tawbani haibaduga lamdamasina kari karamba thabak pangli changsili Kangdana mana pamba aningba pamda emotion na mangda tharaga ngang wasakpa kayana iramdamasi nik lawhal haidi amaramdi isagi right ti tan baduga duty di khangdaba khangsinadaba kharana kanglu phuruk ki mingda iramdamasi bu onthok monga mada puna bonarakle isagi right phangba haibasi constitution pi bangni maduna maram oiraga phangpham tokpa right talibani haiduna atokpa hingminabasingda sathina akaiba piraklabadi madu tasengna lepadabani maduna hena tungda akaiba lakani haibasi right talibasingna khangadabani haiki seolasina hai hena ngaklibadi democracy mingna masasi kanano khangjadana haidurakpa tawthurakpadana miramgi mawongum tawba lisa sajat wongang sanga phije saksa lining leson Pumba thadokraga iramdamasibu nungsiba sasinabadi ihohona khangi aikhoi pummane hingminari banga sigi lamdam iramdam singa sigi
ꯊꯥꯛꯁꯤ ꯑꯣꯏꯅꯕ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯊꯥꯡ ꯀꯌꯥꯔꯛꯇ ꯑꯋꯥꯕ ꯀꯌꯥ ꯅꯪꯗꯨꯅ ꯂꯣꯏꯅꯖꯔꯛꯂꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯔꯒ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯏꯟꯁꯤꯜꯂꯤꯕ ꯊꯕꯛ ꯄꯥꯏꯅꯤꯡꯗꯕꯁꯤꯡ ꯂꯩꯉꯥꯛꯅ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯂꯩꯉꯥꯛꯇ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯦ ꯂꯩꯔꯤ ꯑꯃꯗꯤ ꯂꯩꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯨ ꯃꯨꯟꯅ ꯌꯦꯡꯕꯤꯔꯒ ꯑꯄꯨꯟꯕꯒꯤ ꯍꯤꯡꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯎꯔꯒ ꯊꯕꯛ ꯄꯥꯡꯕꯤꯌꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯄꯤꯕ ꯌꯥꯕ ꯊꯕꯛ ꯇꯧꯍꯟꯕꯤꯒꯅꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯔꯩꯕ ꯄꯥꯝꯕꯩ ꯀꯌꯥ ꯇꯧꯗꯨꯅ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯏꯍꯧ ꯍꯧꯔꯤꯕꯁꯤꯡꯁꯨ ꯑꯗꯨ ꯂꯩꯉꯥꯛꯇꯒꯤ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ CCSKꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ इसिंग सुमनब लेंगोई क्वालिटी फतबदगी कैराक वाटर सप्लाई स्कीम मियामने इसिंग पीबा लेप्रे कक्सिंग डिस्ट्रिक्ट की मनुंगसना वाबगाई प्रजासिंगना कैराक वाटर सप्लाई स्कीम थकनब इसिंग पिरंबदु लेपगी फिवमद लैरे हाइना कक्सिंग वाबगाई वाटर सप्लाई स्कीम की विलेज वाटर सिंगी सैनिटेशन कमिटी सेक्रेटरी एल रोमेन ngasi पाउमिसिंग उनाबा मद फोंदोखरे रोमेन मखाताना पाउमिसिंग फोंदोखिबदि डिपार्टमेंट अमदि ठिकादार सिंग स्कीम सिगी टैंकी सिंगदा थादरीब लेंगोई क्वालिटी फतब मरम ओइदुना था खुदिंगी टेंकी सिंबगी फिबम लाकपना कमिटी असिदा अवाब क्या मयोंगनारे लोइनाना मियामने इसिंग मपुंग फाना पीबा ngamloidore हाइखि मांगना हाइ लेंगांगना मिपुंग खुदिंग थकनबा अफब इसिंग मपुंग फाना फंगनगनी हाइना लैरिबा कैरक वाटर सप्लाई की विलेज वाटर सैनिटेशन कमिटी की मियोइसिंगना सगोलदुना मियामना थकनबा अफब इसिंग पीनबो होनरबसु सेंगदोक्तुना थमलगा टेंकी रे थादगदब लेंगोई फाव ठिकादार अमदि डिपार्टमेंटना मपुंग फाना पीदबदगी टेंकी अमसु सिजनब यादना लैरि इरमसिगी मतांगदा मरि लेनबा AE अमदि SO दा केयर हाइजरबसु थौसाबिदना लैरि स्कीम असिना कोलिबा मफमसिंगदा लैरिबा प्रजासिंगदा इसिंग मपुंग फाना पीबा ngamnaba अयुक नुंगथिल नुमिदांग ड्यूटी खाइदोक्तुना प्रजा मियामगिदमक्ता होनदुना लाखिबदु अरेमबो हेलाइकि पाना हाइ हौजिक प्रजा मियामदा इसिंग सप्लाई तौनबा सिंगथक्ता सारिबा रिजर्वर टेंकी असिसु पिकपना मरम ओइदुना मियामना मतम सांगना इसिंग पीबा ngamdabagi अवाब मयोंगनारे अदुगा अनबो रिजर्वर टेंकी अमा साबिरे अदुबो इसिंग थादोक्नबा पाइप samjindana leibadigi awaba kya miyonare masigi mathakta karak wabagaida leiba population water supply sigi tanki sing mudi building matamga sunadaba amoire maramasina chief minister en beren ya thubo miyeng sangbiu haina sufungdoki makasa tarak poina to papawmna leikidraba BDF anandagi imung lupa lak 1.5 ki tengbang sentam kusinakre village defense force BDF personnel amoina Bisnupur district ki RL posting तादुना मथौ पांथोलंबा थिनुंगैदिगी तौरेम बुदा सिंगा BDF number 1177 हौखिब जुलाई अमदा मसानाबा मना मरमोइदुना लेखिद्रे तौरेम बुदा सिंगाना लेखिदबदा बिष्णुपुर BDF welfare association थमोइ सो नुंगाइतबा फोंदोकपगा लोइनना माकि थवाइना ताइबंग मपुगी खुया खाद इंगना सिगना लैरुना बंगसी थाउनि जखरे लोइनना लेखिद्रबगी इमुंगदा ESP बिष्णुपुर एंड हिरोजित माइते additional SPLO साहित्यम तखेलम्बम अनिगी मियेंग मखादा BDF welfare बिष्णुपुर की थौपुबसिंग लोइनना लेखिद्रबगी मुंग मनुंगदा तेंगबांग सेलोइन लुपा लाख 1.5 कुसिनक्रा हैन बिष्णुपुर डिस्ट्रिक्ट BDF welfare association की पब्लिसिटी सेक्रेटरी एंड रमेश्वर सिंगाना प्रेस थादोरकपा सिरोलमन सुखंगलकली मखासा थरकपोइना तो पावमना JSCC न सिंदुना थौबसिंग की नुमिका मरी लेनना पेंटिंग कंपटीशन पांथोखरे लाखिबो अगस्त तरागो हमदोय पेट्रोइड डे नुमिका मरी लेनना एमसु MSF KSA amadi SUK ki apun apex body moiriba joint students coordination committee JSCC na sindun Impal gi GP women's college ngasi painting competition ma pangthokre patriotism haiba theme gi makhara class 3 dingin 6 phaw gi mairoi sing na saruk yaduna pangthokiba painting competition aduga mari leinana JSCC gi convener Sukham Vidyanandana hai 1981 की एंग्लो मणिपुर वार्ड थवाइना पंता पीख्रबा थौबसिंगी मफमदे इकाइकुमना बोट पोइना ngasi थौरम से पांथोकपनि थौरम की नुंगियोबा वखलोंदी आइखोगी इपा इपुसिंगदा लोइनखिबा मरेबा नुंसीबगी थिलमसुं थौना लिंगजेल अदु ngasi हौरक्लिबा मिरोल खंगननबा मसुम मखोइदा मरेबा मरमदा मुनुंसीबगी वखलोन तो फवन बने हाकि
ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯈꯪꯍꯟꯅꯕ ꯂꯝꯗꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯂꯥꯛꯂꯤꯕ ꯑꯣꯒꯁ 19 ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯄꯥꯂꯟ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ JSCCꯅꯁꯨ ꯑꯣꯒꯁ 19ꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯗꯦꯕꯦꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯅꯤ ꯗꯦꯕꯦꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨꯡ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯒꯁ 13ꯗ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯏꯔꯪꯊꯣꯡ ꯂꯟꯊꯣꯛ ꯂꯟꯁꯤꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯏꯔꯪꯊꯣꯡ ꯑꯁꯤ ꯆꯍꯤꯁꯤꯒꯤ ꯃꯦ 12ꯒꯤ ꯅꯨꯡꯊꯤꯜꯗ ꯇꯦꯛꯈꯤꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯝꯕꯤ ꯐꯥꯎꯅꯕ ꯌꯥꯗꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯣꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯗꯨꯅ ꯉꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯂꯝꯕꯤ ꯐꯥꯎꯅꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯜ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯤ ꯊꯣꯡ ꯑꯁꯤ ꯂꯟꯊꯣꯛ ꯂꯟꯁꯤꯟ ꯇꯧꯕꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤ ꯍꯥꯏꯔꯤ NHIDCLꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯦꯝꯖꯤꯟꯈꯤꯕ ꯏꯔꯪꯊꯣꯡ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯦ ꯃꯥꯜ ꯄꯨꯕ ꯒꯥꯔꯤꯁꯤꯡꯁꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯊꯣꯡ ꯑꯁꯤ ꯂꯟꯊꯣꯛ ꯂꯟꯁꯤꯟ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ NHIDCLꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯄ꯭ꯔꯣꯖꯦꯛ PMU ꯅꯣꯅꯦ ꯔꯤꯇꯥꯌꯔꯗ ꯂꯦꯐꯇꯦꯅꯦꯟ ꯀꯔꯅꯦꯜ ꯑꯁꯨꯇꯣꯁ ꯃꯤꯁ꯭ꯔꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯁꯨꯇꯣꯁ ꯃꯤꯁ꯭ꯔꯥꯅ ꯊꯣꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯂꯟꯊꯣꯛ ꯂꯟꯁꯤन ꯇꯧꯍꯟꯈ꯭ꯔꯦ ꯏꯔꯪꯊꯣꯡ ꯑꯁꯤ NHIDCLꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯖꯨꯂꯥꯏ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯡ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯂꯟꯊꯣꯛ ꯂꯟꯁꯤन ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯊꯧꯕꯥꯜ ꯑꯃꯗꯤ ꯀꯩꯁꯥꯝꯊꯣꯡꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯂꯥꯛꯂꯤꯕ 15ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝꯒꯤ ꯂꯣꯏꯅꯅ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯞꯁ M ꯑꯃꯤꯠ ꯀꯨꯃꯥꯔꯒꯤ ꯂꯨꯆꯤꯡꯕ ꯃꯈꯥꯗ CDU ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯥꯡꯕꯨꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯀꯩꯁꯥꯝꯊꯣꯡ ꯍꯧꯗꯥꯝ ꯂꯩꯔꯛ ꯇꯣꯞ ꯂꯩꯔꯛ ꯃꯣꯏꯔꯥꯡꯅꯤꯡꯊꯧ ꯂꯩꯔꯛ ꯑꯃꯗꯤ ꯂꯩꯁꯣꯝ ꯂꯩꯔꯛꯇ ꯑꯌꯨꯛ ꯄꯨꯡ 7:45ꯗꯒꯤ 9:10 ꯐꯥꯎꯕꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯨꯝ 60ꯗ ꯆꯪꯗꯨꯅ ꯄꯨꯟꯅ ꯃꯤꯑꯣꯏ 35 ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯛ ꯈꯪꯗꯣꯛꯈꯤ ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯍꯧꯂꯨꯞꯇ ꯌꯧꯔꯝꯕꯗꯒꯤ ꯕꯦꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯕ ꯕꯦꯜ ꯑꯥꯎꯠ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤꯗꯃꯛꯇ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯖꯨꯒꯦꯁꯆꯟꯗ꯭ꯔ ꯍꯧꯕꯤꯖꯝꯒꯤ ꯂꯨꯆꯤꯡꯕ ꯃꯈꯥꯗ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯞꯁ ꯋꯥꯏꯈꯣꯝꯕ ꯑꯣꯈ꯭ꯔꯝꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡ ꯌꯥꯎꯅ CDO ꯊꯧꯕꯥꯜꯒꯤ ꯀꯥꯡꯕꯨꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4:30ꯗꯒꯤ 6 ꯐꯥꯎꯕ ꯊꯧꯕꯥꯜ K3 ꯂꯩꯀꯥꯏꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯨꯝ 69ꯗ ꯆꯪꯗꯨꯅ ꯅꯨꯄꯥ 100 ꯅꯨꯄꯤ 40 ꯄꯨꯟꯅ ꯃꯤꯑꯣꯏ 140 ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯤꯐꯥ ꯃꯩꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦꯁꯨ ꯍꯥꯏꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯤꯡꯇꯝꯕꯒꯤ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯒꯧꯔꯕ ꯌꯥꯇ꯭ꯔꯥ ꯆꯠꯂꯨꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯄꯨꯂꯤꯁꯅ ꯊꯤꯡꯈ꯭ꯔꯦ ꯂꯩꯕꯥꯛꯁꯤꯅ ꯅꯤꯡꯇꯝꯕ ꯆꯍꯤ 65 ꯁꯨꯕꯒꯤ ꯄꯥꯂꯟ ꯊꯧꯔꯝꯒꯤ ꯃꯅꯨꯡꯗ ꯑꯥꯖꯥꯗꯤꯒꯤ ꯒꯧꯔꯕ ꯌꯥꯇ꯭ꯔꯥ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯤꯔꯥꯜ ꯆꯤꯡꯈꯠꯈꯤꯕ ꯃꯣꯏꯔꯥꯡꯒꯤ ꯑꯌꯦꯅꯤꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯔꯃꯤ ꯀꯌꯥꯅ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯤꯡꯗꯨꯅ ꯆꯠꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯣꯕꯤ CWCꯒꯤ ꯃꯦꯝꯕꯔ ꯒꯩꯈꯥꯉꯝ ꯆꯤꯞ ꯍꯤꯞ TH ꯂꯣꯀꯦꯁꯣꯔ ꯌꯥꯎꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯑꯃꯗꯤ ꯍꯥꯟꯅꯒꯤ MPꯁꯤꯡ ꯌꯥꯎꯅ ꯆꯠꯈꯤꯕ ꯀꯤꯂꯣꯃꯤꯇꯔ 65 ꯆꯠꯅꯕ ꯈꯣꯡꯆꯠ ꯍꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯑꯊꯤꯡꯕ ꯄꯤꯈꯤꯕꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯄꯨꯔꯛꯄꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯍꯥꯏꯕꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯌꯣꯛꯅꯔꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯃꯣꯏꯔꯥꯡꯀꯥꯝꯄꯨ ꯁꯥꯖꯦꯞ ꯑꯃꯗꯤ ꯈꯨꯔꯥꯏ ꯑꯉꯣꯝ ꯂꯩꯀꯥꯏ ꯁꯝꯅꯍꯜꯂꯤꯕ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯂꯤꯇꯥꯟꯊꯣꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯊꯣꯡ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯉꯥꯏꯐꯗꯕꯒꯤ ꯆꯠꯅꯔꯕꯁꯨ ꯃꯤ ꯆꯠꯄ ꯌꯥꯕ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯈꯜ ꯃꯃꯥꯡꯗ ꯂꯣꯀꯦꯜ MLAꯅ ꯊꯣꯡ ꯑꯅꯧꯕ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯅ ꯎꯔꯦꯞ ꯎꯌꯨꯝ ꯇꯝꯂꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯅꯧꯕ ꯊꯣꯡ ꯁꯥꯕ ꯍꯧꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯊꯣꯡ ꯑꯁꯤꯗ ꯇꯥꯡꯖꯔꯤꯕ ꯂꯩꯀꯥꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯔꯤꯕ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠꯁꯤ 3.7%ꯅꯤ ngasi puna miyoi 39 nauna covid positive oire miyoi ani positive oiduna laikidre duga apun boida miyoi test tawkiba miyoi masingna lising amasung 39 ngasi nauna covid-19 positive oiriba miyoi 39 nasi Bisnupuri ama Chusampuri taraga matu Imphal East gi taret Imphal West gi mapan
ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯑꯃ, ꯁꯦꯅꯥꯄꯇꯤꯗꯒꯤ ꯑꯅꯤ, ꯇꯃꯦꯡꯂꯣꯡꯗꯒꯤ ꯑꯃ, ꯊꯧꯕꯥꯜꯗꯒꯤ ꯑꯃ, ꯎꯈ꯭ꯔꯨꯜꯗꯒꯤ 5 ꯄꯨꯟꯅ ꯃꯤꯑꯣꯏ 39 ꯅꯧꯅ ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯅ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯄꯨꯟꯅ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯁ꯭ꯇꯦꯇꯁ ꯑꯞꯗꯦꯠ ꯑꯣꯟ ꯀꯣꯚꯤꯗ-19ꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯃꯔꯛꯊꯠꯅ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯦꯛꯖꯥꯝ ꯑꯃ ꯀ꯭ꯔꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯧꯈꯤꯕ ꯄꯥꯁ ꯑꯦꯛꯖꯥꯝ ꯄꯦꯄꯔꯁꯤꯡ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯅꯩꯅꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ꯫ ꯑꯗꯨꯅ ꯕꯦꯛꯇꯣꯔꯤꯌꯦꯜ, ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯒꯤ ꯃꯦꯊꯁ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯃꯔꯨꯑꯣꯏꯕ HSLCꯒꯤ ꯑꯦꯛꯖꯥꯝꯗ ꯍꯪꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯀꯣꯏꯁꯟꯁꯤꯡ ꯁꯣꯜꯚ ꯇꯧꯗꯨꯅ ꯅꯩꯅꯔꯗꯨꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯤꯕ ꯁꯖꯦꯁꯟꯁꯤꯡ ꯑꯁꯤ ꯑꯗꯨꯒ ꯍꯟꯗꯛ ꯏꯪ 2022ꯒꯤ HSLC ꯑꯦꯛꯖꯥꯝꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯒ ꯀꯌꯥꯝ ꯌꯥꯝꯅ ꯃꯦꯆꯤꯡ ꯑꯣꯏꯈꯤꯕꯒꯦ ꯑꯃꯁꯨꯡ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯃꯦꯊꯃꯦꯇꯤꯛꯁꯇ 80 ꯃꯥꯔꯛꯀꯤ ꯃꯅꯨꯡꯗ 77 ꯃꯥꯔꯛ ꯆꯟꯅꯈꯤ꯫ ꯃꯁꯤ 96%ꯗꯤ ꯆꯟꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯇ 80 ꯃꯥꯔꯛꯀꯤ ꯃꯅꯨꯡꯗ 61 ꯃꯥꯔꯛ ꯆꯟꯅꯈꯤ꯫ ꯃꯁꯤ 76% ꯆꯟꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯁꯥꯏꯟꯁꯇ 80 ꯃꯥꯔꯛꯀꯤ ꯃꯅꯨꯡꯗ 44 ꯃꯥꯔꯛ ꯆꯟꯅꯈꯤ꯫ ꯃꯁꯤ 55% ꯆꯟꯅꯈꯤ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯅꯅ ꯚꯦꯛꯇꯔ ꯑꯦꯁ ꯁꯤꯔꯤꯖꯀꯤ 2022 HSLC ꯍꯟꯗꯛ ꯍꯪꯈꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯌꯥꯎꯕ ꯕꯨꯛꯂꯦꯠꯁꯤꯡ ꯑꯗꯨꯁꯨ ꯐꯪꯕꯤꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ 10ꯒꯤ ꯁꯦꯀꯦꯟ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁꯀꯤ ꯚꯦꯛꯇꯔ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯂꯥꯛꯂꯤꯕ ꯑꯣꯒꯁต์ꯇꯥꯡ 10 ꯏꯪ 2022ꯗꯒꯤ ꯍꯧꯖꯔꯒꯅꯤ ꯑꯃꯁꯨꯡ ꯂꯤꯃꯤꯇꯦꯗ ꯁꯤꯠ ꯑꯣꯏꯒꯅꯤ꯫ ꯁꯥꯇ꯭ꯔ 15 ꯈꯛꯇꯪ ꯂꯧꯖꯒꯅꯤꯁꯨ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯃꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ, ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯖꯥꯇꯤꯒꯤ ꯐꯤꯔꯥꯜ ꯀꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯅꯠꯇꯕꯁꯤꯡꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯁꯦꯝꯕ ꯌꯥꯔꯔꯣꯏ꯫ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯊꯣꯛꯂꯛꯂꯒꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯚꯥꯔꯠꯅ ꯅꯤꯡꯇꯝꯕ ꯐꯪꯂꯛꯄꯒꯤ ꯆꯍꯤ 85 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯖꯥꯇꯤꯒꯤ ꯐꯤꯔꯥꯜ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯥꯇꯤꯒꯤ ꯐꯤꯔꯥꯜ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯃꯍꯩꯔꯣꯏ ꯅꯠꯇꯕꯁꯤꯡꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯁꯦꯝꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯒꯅꯤ꯫ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯁꯦꯝꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯚꯣꯠꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯏꯊꯤꯔꯕꯁꯤꯡꯅ ꯃꯍꯩꯔꯣꯏ ꯁꯥꯗꯨꯅ ꯂꯨꯞ ꯁꯦꯝꯕ ꯌꯥꯔꯔꯣꯏ꯫ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯕꯗꯤ ꯄꯨꯟꯅ ꯀꯠꯊꯣꯛꯃꯤꯟꯅꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯞꯄꯤ ꯑꯃꯗ ꯆꯠꯅꯍꯟꯕ ꯌꯥꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯚꯥꯔꯠ ꯅꯤꯡꯇꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯀꯠꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯍꯨꯠꯇ ꯂꯣꯏꯔꯝ ꯁꯟꯗꯣꯛꯄ ꯂꯥꯛꯄꯁꯤꯡ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯝꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ BJPꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯤꯈꯥ ꯄꯣꯜꯂꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯥꯎꯊꯣꯛꯂꯒ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯐꯥꯎꯍꯜꯂꯤ꯫ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 13 ꯃꯅꯤꯄꯨꯔꯕꯨ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯊꯥꯈꯤꯕ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯌꯥꯎꯅ ꯃꯇꯝ ꯁꯥꯡꯅ ꯅꯤꯡꯁꯤꯡꯕꯤꯔꯨꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯆꯍꯤ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯧꯔꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯔ 5ꯒꯤ ꯃꯉꯛ ꯀꯛꯄ ꯑꯃꯗꯤ ꯇꯥꯅ ꯊꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ꯫ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯅ ꯂꯩꯕꯥꯛꯁꯤ ꯅꯤꯡꯈꯥ ꯇꯝꯂꯝꯃꯤ, ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯚꯥꯔꯠ ꯅꯤꯡꯇꯝꯅꯕ ꯍꯣꯠꯅꯕꯗ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯊꯧꯗꯥꯡ ꯑꯃꯗꯤ JNKꯗ ꯊꯝꯂꯝꯕ ꯑꯥꯔꯇꯤꯀꯜ 370 ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯃꯇꯝ ꯈꯪꯕꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯄꯗꯒꯤ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ 65 ꯁꯨꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯖꯥꯇꯤꯒꯤ ꯐꯤꯔꯥꯜ ꯊꯦꯠꯄꯤꯌꯨ꯫ ꯂꯩꯉꯥꯛꯀꯤ ꯃꯔꯜ ꯆꯥꯔꯒ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯔꯥꯡ ꯂꯩꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯑꯃꯃꯝꯇ ꯑꯣꯏꯕ ꯁꯥꯔꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯁꯤ ꯄꯨꯛꯅꯤꯡ ꯏꯪꯒꯅꯤ꯫ ꯃꯔꯜꯅ ꯂꯩꯉꯥꯛꯀꯤ ꯆꯥꯔꯒ ꯊꯕꯛꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ
तौबीगनु गवर्नमेंट की एम्प्लॉय अमा ओइरबदि सेंगना मणिपुर की थबक तौबियु CSO सिंगा मरी लैनरगा थबक तौगे अमदि बोट लेपके हायरबदि लैंगा की थबक हाना तौबियु लैंगा की थबक सु तौगे दुगा लैंगा की मयुक्त सु लेपके हायबदि यारो हाकि थरम मदुर मिनिस्टर सिंग MLA सिंग लैंगा की मकोक तोंबो ऑफिशियल सिंग यावना तोंगान तोंगानबा डिपार्टमेंट सिंग की एम्प्लॉय सिंग सु सर याखे ना पाउस ना फोंदरकली लोशिलकपोइना तो पावमना मणिपुर की लुपा करोड़ सनिपानगा कुंथ्रागा मंगागा पॉइंट कुंथ्रागा मरी यावना सेंटर ना टैक्स डेवोल्यूशन की इंस्टॉलमेंट अनि रिलीज तौखरे यूनियन गवर्नमेंट टैक्स डेवोल्यूशन की इंस्टॉलमेंट अनि स्टेट सरकार रिलीज तौरखरे पुने लुपा करोड़ आमगा लिसिंग तरागा तरुका सत्रुका हुमफुगा मंगागा पॉइंट हुमद्रागा मंगागी सेंपम रिलीज तौरखी सेंपम मसी थागी वेबा डेवोल्यूशन लुपा करोड़ लिसिंग यांखै निपानगा सहमुगा कुंथ्रागा नथुगा पॉइंट मार्फुगा तरुकी मनोंदगी पिरकपने भारत सरकार ने स्टेट सिंग असिगु मपांगल कलहननब कैपिटल अमदि डेवलपमेंट्स एक्सपेंडिचर हेंगत हननब लौकिबु वरेबदुगी मतुंगिना स्टेट सिंगदा पिथरकपने हाइदि इंस्टॉलमेंट असि थागी ओइना लुपा करोड़ लिसिंग यांखैगा निपानगा सहमुगा कुंथ्रागा नथुगा पॉइंट मार्फुगा तरुक पिगदबनि अदुबु था अनि पुनसिलगा अपुनबा सेंपम असि रिलीज तौरखिबनि सो हाइदि मणिपुर गोइना अपुनबा अगस्त थादा लुपा करोड़ चनिपानगा कुंथ्रागा मंगा पॉइंट कुंथ्रागा मरी की सेंपम रिलीज तौरखी है पल्ले दुगाउजकुइनदि मैम पाउस मतंग से लुसिंजरगे अदुगा अनौब इ पाउसिंग लेरगदि मैम सोइदना अपडेट पिजरखी एंड थैंक यू।